ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯈꯝꯕ ꯀꯧꯕ ꯑꯃꯒ ꯈꯥꯕ ꯀꯧꯕ ꯑꯃꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯃꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯅꯁꯨ ꯍꯦꯛꯇ ꯄꯥꯝꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯄꯦꯜꯂꯕꯅꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯎꯕꯁꯤ ꯀꯔꯝ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯀꯩꯗꯧꯔꯦ ꯃꯃꯥ ꯑꯗꯨꯋꯥꯏꯗ ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯍꯣ ꯅꯆꯥꯅꯨꯄꯥ ꯑꯅꯤꯈꯛꯇꯣ ꯑꯩꯅ ꯑꯋꯥꯡꯗꯒꯤ ꯄꯨꯔꯛꯄ ꯈꯨꯗꯩꯗꯣ ꯑꯃꯅ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯃꯨꯟꯅꯍꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯔꯝ ꯊꯣꯛꯂꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏꯗꯨ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯀꯣꯏꯆꯤꯡ ꯆꯤꯡꯅꯔꯝꯕ ꯈꯨꯗꯩꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯅꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅꯔꯕꯅꯤꯅ ꯈꯨꯗꯩꯁꯤ ꯑꯩꯅ ꯑꯣꯏꯅ ꯁꯦꯠꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯈꯨꯗꯩꯗꯨ ꯇꯥ ꯄꯥꯏꯔꯒ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯥꯎꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯈꯝꯕꯅ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯅꯤ꯫ ꯈꯥꯕꯅ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯑꯣꯏꯖꯩ ꯈꯟꯕꯗꯨ ꯇꯥꯆꯧꯅ ꯐꯩꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯝꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯐꯨꯅꯔꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗ ꯃꯥꯌꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯇꯅꯧꯕꯤ ꯀꯧꯕꯤ ꯃꯕꯨꯡ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯅ ꯏꯇꯥ ꯅꯪꯗꯤ ꯅꯕꯨꯡ ꯃꯌꯥꯝꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯄ ꯌꯥꯔꯝꯂꯣꯏꯅꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯈꯛꯇꯪ ꯌꯥꯎꯕꯁꯦ ꯁꯤ ꯐꯥꯎꯕ ꯑꯁꯨꯛ ꯁꯦꯟꯅꯔꯤꯁꯤꯅꯗꯤ ꯅꯪꯒꯤꯗꯤ ꯌꯦꯡꯉꯣ ꯃꯉꯥꯅꯤ꯫ ꯇꯅꯧꯕꯤꯅ ꯑꯗꯨꯕꯨꯗꯤ ꯏꯇꯥ ꯃꯔꯝ ꯆꯥꯕꯗꯨꯕꯨꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕꯒꯤ ꯋꯥꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯕꯨꯡ ꯃꯉꯥꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜꯗꯨ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯀꯩꯊꯦꯜ ꯃꯆꯥꯗ ꯌꯣꯟꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯏꯆꯦ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨꯒ ꯀꯔꯥꯏ ꯆꯠꯇꯧꯔꯤꯕꯅꯣ? ꯑꯃꯨꯕꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯌꯣꯜꯂꯨꯁꯤꯔ ꯇꯧꯕꯅꯤꯅꯦ꯫ ꯏꯆꯦ ꯊꯨꯕꯨꯗꯤ ꯊꯨꯔꯝꯂꯅꯤ ꯑꯗꯨꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯅꯤꯅꯦ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ? ꯑꯇꯩ ꯅꯠꯇꯦꯗ ꯍꯟꯗꯛꯀꯤ ꯊꯪꯅꯕ ꯈꯨꯜꯒ ꯃꯨꯛꯅꯥ ꯁꯥꯟꯅꯒꯗꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯈꯝꯕꯒ ꯈꯥꯕꯒꯗꯣ ꯌꯥꯎꯍꯟꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯊꯝꯕꯥꯜ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯈꯟꯅꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯥꯁꯨ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯈꯨꯜꯒꯤ ꯃꯔꯨꯞ ꯈꯔꯒ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯗ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤ꯫ ꯊꯣꯝꯕꯅ ꯏꯇꯥꯎ ꯅꯈꯣꯏꯅꯤ ꯅꯆꯤꯟ ꯅꯅꯥꯎꯅ ꯃꯨꯛꯅꯥꯁꯨ ꯑꯣꯏꯔꯒ ꯃꯨꯛꯅꯥ ꯃꯁꯥꯅ ꯁꯥꯟꯅꯕꯁꯤꯗ ꯌꯥꯎꯁꯤ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯈꯝꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯗꯦ꯫ ꯊꯣꯏꯕꯅ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯄꯥꯕꯅ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯈꯪꯗꯦꯗ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯒ ꯊꯣꯝꯕꯒꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯎꯈꯣꯡ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯅꯧꯕꯤꯗꯨ ꯈꯨꯜꯒꯤ ꯃꯇꯥꯔꯣꯏ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯊꯕꯥꯅ ꯏꯇꯥ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤꯗ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯄꯥꯈꯪ ꯑꯃꯗꯤ ꯌꯦꯡꯍꯧꯔꯅꯤ꯫ ꯇꯅꯧꯕꯤꯅ ꯕꯦꯝꯃ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯃ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ? ꯅꯪꯁꯨ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯑꯃ ꯀꯣꯛ ꯌꯦꯡꯍꯧ꯫ ꯌꯥꯔꯦꯀꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇ ꯀꯔꯤ ꯁꯦꯠ ꯆꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯏꯆꯟꯇꯣꯝꯕꯤ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯇꯥꯆꯧ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤ꯫ ꯏꯆꯜꯇꯣꯝꯕꯤ ꯅꯕꯨꯡ ꯑꯇꯣꯝꯕꯗꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈꯤꯕꯅꯤ ꯆꯥꯛ ꯈꯔ ꯊꯥꯒꯠꯂꯨꯆꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜꯗꯨ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯨ ꯃꯥꯡꯒꯣꯜꯗ ꯉꯥꯟꯊꯛ ꯊꯛꯇꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯃꯥ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨꯕꯨ ꯌꯣꯟꯕ ꯂꯣꯏꯔꯝꯂꯕ꯭ꯔꯣ? ꯂꯣꯏꯔꯝꯂꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯍꯩ ꯃꯣꯏ ꯄꯥꯕꯨꯡ ꯋꯥ ꯑꯝꯇ ꯈꯟꯅꯁꯤꯗꯅ꯫ ꯀꯔꯤ ꯋꯥꯅꯣ ꯃꯃꯥ? ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯃꯨꯕꯤ ꯊꯦꯡꯅꯩꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯉꯁꯥꯏ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯝꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫
ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯗꯛꯀꯤ ꯃꯨꯛꯅꯥ ꯃꯁꯥꯟꯅ ꯑꯁꯤꯗꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯌꯥꯎꯍꯟꯁꯤꯗꯅ ꯃꯃꯥ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯍꯥꯏꯅꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅꯅꯦ ꯌꯥꯎꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨ ꯄꯥꯏꯈꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯉꯟꯊꯛꯇꯨ ꯊꯛꯄ ꯂꯣꯏꯔꯒ ꯉꯟꯊꯛ ꯆꯐꯨꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯗꯨꯒꯤ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯂꯨꯈꯣꯏ ꯀꯥꯏ ꯆꯠꯂꯤꯕꯅꯣ ꯇꯥꯗ ꯃꯔꯨꯞ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯅꯪꯕꯨ ꯌꯥꯝ ꯊꯨꯔꯕ꯭ꯔꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ ꯌꯥꯕ꯭ꯔꯣ ꯗꯥꯗꯥ ꯍꯥꯏꯕꯤꯌꯨ ꯌꯥꯏ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯨꯛꯅꯥ ꯃꯁꯥꯟꯅ ꯁꯥꯟꯅꯕ ꯌꯥꯎꯍꯟꯁꯤ ꯍꯥꯏꯔꯝꯃꯤ ꯂꯨꯈꯣꯏ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯂꯨꯕ ꯐꯖꯗꯦ ꯈꯜꯂꯝꯃꯤ ꯗꯥꯗꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩ ꯊꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯑꯍꯜ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯃꯨꯛꯅꯥ ꯃꯁꯥꯟꯅꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯈꯔ ꯑꯣꯏꯔꯤꯕꯗꯣ ꯃꯥꯅ ꯊꯤꯡꯗꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯥꯡ ꯈꯊꯥꯡ ꯑꯣꯏꯗꯨ ꯂꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯅꯧꯕꯤꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯅꯤꯡꯊꯤꯅ ꯊꯤꯗꯣꯛꯂꯝꯃꯤ ꯇꯥꯇꯣꯟ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯇꯣꯂꯦꯟꯅ ꯍꯣꯏ ꯑꯩ ꯂꯥꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛꯁꯥꯗꯨ ꯐꯨ ꯀꯥꯝꯗꯨꯅ ꯆꯥꯔꯝꯃꯤ ꯇꯥꯇꯣꯟ ꯇꯞꯅ ꯆꯥꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯇꯥꯟꯅꯔꯛꯄꯗꯧꯅ ꯑꯗꯨꯛ ꯊꯨꯅ ꯆꯥꯏꯗꯨꯕꯣ ꯏꯆꯜꯇꯣꯝꯕꯤ ꯅꯪ ꯇꯥꯇꯣꯟꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯥꯛꯆꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯆꯥꯛꯁꯥꯗꯨ ꯒꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯁꯤꯜꯂꯝꯃꯤ ꯂꯨꯈꯣꯏꯅ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯈꯣꯏ ꯑꯅꯤ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯦꯀꯣ ꯈꯝꯕꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯑꯅꯤ ꯂꯝꯄꯥꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯈꯥꯕꯅ ꯕꯥꯕꯥ ꯇꯥꯆꯧ ꯏꯕꯥꯅꯤꯗꯤ ꯁꯥꯟꯅꯕ ꯌꯥꯎꯗꯦꯗ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯈꯝꯕꯅ ꯃꯥꯅꯤ ꯕꯥꯕꯥ ꯑꯇꯣꯝꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯕꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀꯤꯔꯨꯛ ꯌꯦꯡꯅꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯂꯨꯈꯣꯏꯗꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯈꯨꯠ ꯍꯥꯝꯂꯒ ꯄꯣꯊꯥꯕ ꯊꯣꯛꯈꯤꯔꯝꯃꯤ ꯈꯥꯕꯅ ꯏꯃꯥ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯂꯝꯄꯥꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯄꯥꯕꯗꯨ ꯀꯅꯥ ꯇꯝꯃꯤꯅꯣ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄꯗꯨ ꯃꯄꯥꯕꯨꯡꯅ ꯇꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯝꯕꯅ ꯀꯩꯅꯣ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯅ ꯊꯕꯛ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯍꯥꯏ ꯅꯄꯥꯅ ꯃꯨꯛꯅꯥ ꯌꯥꯗꯦ ꯍꯥꯏꯁꯦ ꯅꯟꯅꯦꯗꯨꯗꯤ ꯈꯪꯖꯗꯗꯨꯅ ꯑꯗꯨꯛ ꯍꯥꯏꯔꯛꯄꯅꯤ ꯈꯥꯕꯅ ꯃꯥꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯅ ꯂꯝꯄꯥꯛꯇ ꯈꯔ ꯁꯥꯟꯅꯕ ꯐꯪꯂꯤꯕꯁꯤꯁꯨ ꯁꯥꯟꯅꯕ ꯐꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯈꯨꯠ ꯍꯥꯝꯂꯒ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅ ꯃꯄꯥꯃꯛꯀꯤ ꯁꯥꯔꯩꯅꯦ ꯃꯆꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯄꯥꯅ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯈꯟꯅ ꯇꯧꯗꯣꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯉꯥꯡꯗꯨꯅ ꯀꯣꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯪꯅꯕ ꯈꯨꯜꯒ ꯈꯝꯕꯍꯣꯏꯒꯤ ꯈꯨꯜꯒ ꯄꯅꯥ ꯈꯥꯏꯗꯣꯛꯂꯒ ꯃꯨꯛꯅꯥ ꯁꯥꯟꯅꯔꯝꯃꯤ ꯊꯕꯥꯅ ꯍꯣ ꯇꯅꯧꯕꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯕꯦꯝꯃ ꯈꯦꯛꯇ ꯂꯥꯎꯗ ꯇꯧꯔꯤꯗꯨꯕꯨ ꯂꯣꯏꯖꯔꯕꯗꯣ ꯁꯅꯥꯏ ꯕꯦꯝꯃ ꯉꯥꯏꯔꯤꯉꯩꯗ ꯁꯣꯝꯗꯗꯤ ꯃꯨꯛꯅꯥꯕꯨ ꯂꯣꯏꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ ꯂꯣꯏꯔꯝꯈꯤꯔꯣꯏꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯅ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯃꯨꯛꯅꯥ ꯌꯦꯡꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ ꯈꯥꯕꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯁꯤꯒꯤ ꯃꯨꯛꯅꯥꯁꯤ ꯌꯦꯡꯕ ꯐꯪꯗꯅ ꯇꯣꯛꯄ ꯇꯥꯔꯕꯣ ꯇꯣꯛꯄ ꯇꯥꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯥꯕꯅ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯑꯩꯈꯣꯏꯅꯤ ꯁꯦꯟꯅꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯨ ꯌꯦꯡꯕ ꯆꯠꯅꯤꯡꯅ ꯃꯁꯥꯗꯨ ꯈꯣꯔꯣ ꯈꯣꯠꯂꯒ ꯈꯥꯡꯂꯝꯃꯤ ꯊꯝꯕꯥꯜꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯉꯥꯏꯍꯥꯛ ꯌꯦꯡꯍꯜꯂꯨꯁꯨꯗꯅ ꯃꯃꯥ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯈꯝꯕꯒ ꯈꯥꯕꯒꯁꯨ ꯃꯄꯥꯅ ꯃꯃꯥꯗ ꯆꯩꯕꯗꯨ ꯇꯥꯔꯝꯃꯤ ꯈꯝꯕꯅ ꯑꯣꯏꯔꯔꯣꯏ
ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯒꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯍꯤꯞꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯅꯧꯕꯤꯗꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯃꯨꯛꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯅꯣꯛꯂꯝꯃꯤ ꯊꯕꯥꯅ ꯏꯊꯥ ꯃꯌꯥꯝ ꯑꯩꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯇꯅꯧꯕꯤꯅ ꯀꯔꯥꯏꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯄꯦꯠꯈ꯭ꯔꯕꯤ ꯑꯃꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯣ ꯇꯨ ꯑꯥꯗꯒꯤ ꯈꯨꯗꯩ ꯑꯁꯪꯕ ꯁꯦꯠꯄꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯊꯣꯝꯕꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯑꯇꯩ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯁꯨ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯌꯦꯡꯅꯔꯝꯃꯤ ꯇꯅꯧꯕꯤꯅ ꯊꯕꯥ ꯅꯪꯅ ꯈꯜꯂꯤꯕꯁꯤꯗꯤ ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯂꯕꯅꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯄꯥꯈꯪ ꯃꯌꯥꯝꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯌꯦꯡꯕꯗ ꯉꯛꯂꯤ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯆꯧꯕꯅ ꯊꯣꯝꯕ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯌꯥꯎꯕ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯇꯥꯗ ꯈꯨꯔꯥ ꯂꯨꯈꯣꯏꯅ ꯌꯥꯔꯝꯃꯣꯏ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅꯤꯅ ꯍꯩꯕ ꯏꯍꯦꯟ ꯍꯦꯟꯕꯅꯤ ꯃꯈꯣꯏꯅꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯉꯝꯈꯤꯗꯧ ꯃꯥꯜꯂꯤꯕꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯨꯛꯅꯥ ꯃꯁꯥꯟꯅꯗꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯏꯈꯤꯔꯝꯃꯤ ꯑꯆꯧꯕꯅ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯃꯤꯅ ꯊꯣꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯦꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯑꯇꯣꯞꯄ ꯈꯨꯜꯅ ꯉꯝꯈꯤꯕꯗꯨꯗ ꯃꯊꯣꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ ꯇꯅꯧꯕꯤꯅ ꯉꯁꯤꯒꯤ ꯃꯨꯛꯅꯥꯗꯣ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜꯅ ꯉꯝꯒꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯊꯕꯥꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯈꯨꯜꯅ ꯑꯗꯨꯝ ꯊꯣꯏꯅꯤ ꯈꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯨꯛꯅꯥ ꯃꯁꯥꯟꯅꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯁꯤꯜꯂꯝꯃꯤ ꯂꯨꯈꯣꯏꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯔꯣ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯝꯃꯤ ꯂꯨꯈꯣꯏꯗꯨ ꯃꯁꯥꯅꯤꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯥꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯋꯥꯗ ꯋꯥꯔꯧꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯏ ꯅꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯥ ꯃꯁꯥꯟꯅꯕꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯄꯨꯗꯣ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ ꯊꯝꯕꯥꯜꯅ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯃꯨꯛꯅꯥ ꯃꯁꯥꯟꯅꯁꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯌꯥꯎꯒꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯔ ꯐꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥ ꯑꯉꯥꯡꯁꯤꯡꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯜꯂꯨ ꯍꯣꯏ ꯃꯣꯏ ꯄꯥꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯁꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯂꯒ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯅ ꯍꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯅꯧꯕꯤ ꯍꯣꯏꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯃꯈꯨꯠꯇ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯊꯕꯥꯅ ꯏꯇꯥ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕ ꯇꯝꯕꯗꯣ ꯑꯥꯗ ꯂꯥꯛꯏ ꯇꯅꯧꯕꯤꯅ ꯀꯔꯥꯏꯅꯣ ꯑꯥꯗ ꯂꯥꯛꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯊꯣꯝꯕ ꯍꯣꯏꯅ ꯂꯥꯛꯄꯗꯨ ꯌꯦꯡꯂꯝꯃꯤ ꯑꯁꯪꯕꯤꯅ ꯏꯇꯥ ꯃꯌꯥꯝ ꯊꯕꯥꯒꯤ ꯇꯝꯕ ꯑꯣꯏꯕꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯅꯤꯁꯤꯁꯨ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ ꯇꯅꯧꯕꯤꯅ ꯍꯣꯏꯅꯦ ꯑꯅꯤꯁꯤꯁꯨ ꯐꯅ ꯑꯗꯨꯝ ꯁꯑꯣꯡ ꯁꯕꯥꯟ ꯅꯤꯡꯊꯤꯖꯩꯅꯦ ꯀꯥꯟꯅꯗꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯧꯁꯤꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯊꯣꯝꯕꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯇꯧꯕꯗꯤ ꯉꯝꯕꯖꯥꯠꯅꯤ ꯈꯥꯕꯅ ꯌꯥꯔꯤꯕꯣ ꯀꯧꯔꯤꯉꯩꯁꯤꯗ ꯃꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯍꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯇꯅꯧꯕꯤ ꯎꯕꯗ ꯃꯃꯤ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ ꯊꯣꯝꯕꯅ ꯀꯩꯅꯣꯅꯦ ꯅꯈꯣꯏꯅ ꯆꯤꯟ ꯏꯅꯥꯎꯅ ꯎꯌꯨꯡ ꯁꯥꯔꯒ ꯂꯩꯗꯨꯅ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯊꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯂꯨꯈꯝꯗꯨ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤꯗꯤ ꯃꯌꯥꯝꯅ ꯅꯣꯛꯂꯤꯕꯗꯨ ꯌꯥꯎꯔꯝꯗꯦ ꯊꯣꯝꯕꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕꯕꯣ ꯊꯕꯥꯅ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯁꯛꯈꯪꯅꯁꯤ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯁꯛ ꯇꯥꯛꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯊꯣꯝꯕꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯑꯒꯦ ꯑꯁꯪꯕꯤꯅ ꯏꯕꯨꯡꯁꯤꯡ ꯍꯌꯦꯡꯁꯨ ꯀꯣꯏꯊꯣꯔꯛꯄ ꯀꯥꯎꯒꯅꯨꯀꯣ ꯈꯝꯕꯅ ꯀꯥꯎꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ
ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯟꯈ꯭ꯔꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯇꯅꯧꯕꯤꯁꯨ ꯃꯈ꯭ꯋꯥꯡꯗ ꯄꯨꯜ ꯑꯃ ꯌꯦꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯝꯃꯤ꯫ ꯇꯣꯂꯦꯅ "ꯏꯆꯟꯇꯣꯝꯕꯤ, ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯛꯂꯤꯕ ꯀꯔꯤꯅꯣ? ꯅꯪꯅ ꯆꯠꯈꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯈ꯭ꯔꯕꯅꯤ꯫ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯀꯣ." ꯇꯅꯧꯕꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯇꯅꯧꯕꯤ ꯎꯔꯨꯕꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯅꯔꯝꯃꯤ꯫ ꯈꯝꯕꯅ "ꯇꯣꯝꯕ, ꯑꯩꯗꯤ ꯇꯅꯧꯕꯤꯗꯨ ꯎꯔꯨꯕꯗꯒꯤ ꯅꯇꯩꯃ ꯑꯣꯏꯔꯁꯤꯔꯥ ꯍꯥꯏꯅ ꯀꯟꯅ ꯈꯜꯂꯤ." "ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯁꯣꯝꯗ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏ ꯂꯩꯒꯦꯅ ꯀꯟꯅ ꯈꯜꯂꯤ." "ꯃꯗꯨ ꯌꯥꯔꯣꯏ ꯇꯣꯝꯕ, ꯑꯍꯜ ꯑꯉꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯥꯗꯤ ꯅꯇꯩꯃ ꯑꯣꯏꯔꯗꯕꯅꯤ, ꯑꯇꯣꯞꯄ ꯃꯣꯏ ꯌꯦꯡꯉꯨ." "ꯌꯥꯔꯣꯏꯗ ꯇꯥꯆꯧ, ꯑꯩꯕꯨ ꯑꯉꯥꯡꯅ ꯍꯥꯏꯗꯨꯅ ꯑꯐꯕ ꯈꯨꯗꯤꯡ ꯇꯥꯆꯧꯅ ꯑꯣꯏꯒꯦ ꯍꯥꯏꯗꯨꯗꯤ ꯀꯅꯥ ꯌꯥꯅꯤꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯝꯅ ꯋꯥ ꯍꯥꯏꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ꯫ ꯈꯝꯕꯅ "ꯉꯥꯏꯈꯣ ꯇꯣꯝꯕ, ꯏꯆꯤꯜ ꯏꯅꯥꯎꯅ ꯅꯨꯄꯤꯒ ꯍꯥꯛꯇꯛꯀꯤ ꯈꯨꯠ ꯊꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯀꯅꯥ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯃꯤ ꯁꯛ ꯑꯗꯨꯅ ꯂꯧꯕꯗ ꯌꯥꯅꯔꯁꯤ꯫ "ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯇꯅꯧꯕꯤꯒꯤ ꯃꯐꯝꯗ ꯍꯪꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯕꯥꯒ ꯊꯣꯝꯕꯒꯗꯨ ꯊꯣꯡ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯊꯕꯥ, ꯅꯪꯒꯤ ꯅꯆꯤꯟ ꯈꯨꯀꯟꯗꯨꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯏꯃꯥꯒ ꯇꯣꯏꯅ ꯈꯠꯅꯗꯧ ꯃꯥꯜꯂꯤꯕꯣ?" "ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯏꯃꯥꯅꯕꯨ ꯑꯩꯁꯦ ꯂꯨꯅꯕꯨ ꯇꯧꯕꯤꯔꯕ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯏꯟꯗꯧꯔꯤꯅꯤ." "ꯑꯁꯦꯡꯕꯔꯣ?" "ꯐꯥꯒꯤ ꯃꯥꯜꯂꯨꯔꯕꯣ? ꯃꯥꯟꯗꯦꯗ, ꯑꯗꯨꯗ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯣ ꯌꯥꯝ ꯊꯥꯖꯗꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯇꯅꯧꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯀꯅꯥꯕꯨ ꯈꯣꯏꯗꯥꯏ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯅꯧꯕꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯤꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯕꯨꯡ ꯑꯅꯤ, ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩꯗꯤ ꯏꯕꯨꯡ ꯑꯅꯤꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯑꯣꯏꯅ ꯈꯟꯖꯩ." "ꯀꯔꯤ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯥꯕꯅ "ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯒ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦꯕ, ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦꯕ, ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ." "ꯏꯕꯨꯡ ꯑꯅꯤ, ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯅꯆꯜ ꯌꯨꯝꯗ ꯍꯟꯖꯔꯒꯦ." "ꯊꯕꯥ, ꯊꯕꯥ, ꯌꯨꯝꯗ ꯆꯪꯉꯁꯤ." "ꯍꯣꯏ ꯍꯣꯏ ꯇꯥ ꯊꯣꯝꯕ, ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ? ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯤꯗ ꯋꯥꯔꯤ ꯐꯥꯎ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ, ꯆꯪꯂꯁꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏꯗꯨꯕꯣ?" "ꯏꯕꯦꯝꯃ, ꯇꯥ ꯊꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯜꯂꯤ. ꯑꯩ ꯃꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯀꯤꯖꯩꯌꯦ, ꯑꯗꯨꯒꯤꯅꯤ." "ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯦ?" ꯇꯅꯧꯕꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯉꯣꯟꯗ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯍꯪꯒꯠꯄ ꯉꯝꯗꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯅꯧꯕꯤꯗꯨ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ "ꯌꯥꯔꯦ, ꯈꯔ ꯅꯣꯛꯑꯗꯤ ꯌꯥꯔꯦ, ꯌꯨꯝ ꯆꯪꯉꯁꯤ." "ꯍꯣꯏꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯝꯕꯅ "ꯆꯠꯂꯁꯤꯅ, ꯑꯩꯗꯤ ꯌꯨꯝꯗꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦꯗ." ꯈꯥꯕꯅ "ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ?" "ꯍꯥꯏꯗꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯥꯕꯅ ꯊꯣꯝꯕꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯝꯕꯗꯨ ꯏꯉꯛ ꯉꯛꯅ ꯃꯆꯤꯟ ꯃꯅꯥꯎꯗ ꯌꯦꯡꯂꯝꯃꯤ꯫ ꯈꯝꯕꯅ "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ? ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯗꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯔꯛꯇꯣꯏꯅꯣ? ꯑꯗꯨꯁꯨ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎꯅ. ꯇꯅꯧꯕꯤꯅ ꯅꯈꯣꯏꯅꯤꯁꯦ ꯉꯥꯎꯕꯨ ꯉꯥꯎꯕꯅ ꯈꯜꯂꯝꯃꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯃꯆꯤꯟ ꯃꯅꯥꯎꯗ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯇꯅꯧꯕꯤꯒꯤ ꯊꯣꯏꯅ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯄꯥꯕꯨꯡ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯦꯛ ꯍꯦꯛ ꯌꯥꯎꯔꯝꯃꯤ꯫ ꯊꯣꯝꯕꯅ "ꯏꯇꯥꯎ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯈꯣꯏ ꯄꯥꯕ ꯈꯪꯍꯟꯗꯕꯤ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯁꯦ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯁꯣꯏꯔꯣꯏꯀꯣ?" ꯈꯝꯕꯅ "ꯑꯗꯨꯒꯤ ꯋꯥꯕꯨ ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ." ꯈꯥꯕꯅ "ꯑꯗꯨꯅꯤ, ꯄꯥꯕꯅꯕꯨ ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯧꯁꯥꯗꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯕꯗꯨ ꯃꯄꯥꯕꯨꯡꯅ ꯎꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯥꯎꯅ
ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯨꯛꯅ ꯁꯥꯟꯅꯔꯤꯕ ꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯏꯄꯥꯅ ꯌꯥꯗꯦ ꯍꯥꯏꯔꯃꯛꯇꯗ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯨꯛꯅ ꯁꯥꯟꯅꯕꯒꯤ ꯁꯥꯖꯦꯜ ꯁꯦꯝꯂꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨ ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯗꯨ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯆꯧ, ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯌꯨꯝ ꯍꯟꯖꯤꯟꯕꯗ ꯁꯣꯏꯔꯣꯏ, ꯄꯥꯕꯒꯤ ꯂꯤꯆꯩ ꯆꯥꯕ꯫ ꯏꯕꯣ, ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯌꯨꯝ ꯍꯟꯖꯤꯟꯕꯗ ꯊꯣꯛꯑꯕ ꯑꯃꯗꯤ ꯇꯧꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯍꯟꯖꯤꯟꯕ ꯀꯤꯗꯨꯅ ꯍꯜꯂꯔꯣꯏꯁꯤꯔ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯛ ꯍꯟꯖꯤꯜꯍꯧꯗꯕꯗ ꯃꯗꯨꯅ ꯍꯦꯟꯅ ꯐꯤꯕꯝ ꯆꯥꯔꯣꯏ ꯈꯪꯕꯅ ꯑꯅꯤꯗꯨ ꯇꯟꯅ ꯇꯟꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯂꯥꯎꯅꯦ꯫ ꯈꯝꯕꯒ ꯈꯥꯕꯒꯗꯨ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯎ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯆꯦꯜꯂꯁꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯗꯨꯅ ꯂꯨꯈꯣꯏꯗꯨ ꯃꯇꯨꯡꯗ ꯂꯣꯠꯂꯝꯕ ꯂꯤꯆꯩꯗꯨ ꯊꯥꯡꯒꯠꯂꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯇꯝꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯃꯄꯥꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯑꯩꯗꯤꯕꯀꯣ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯦꯊꯥ ꯂꯩꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯥꯟꯅꯕꯗꯨ ꯋꯥꯔꯗꯨꯅ ꯂꯨꯈꯣꯏꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯈꯨꯗ ꯁꯧꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯦꯜꯂꯝꯕꯗꯨ ꯂꯦꯞꯂꯒ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ, ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯎ꯫ ꯈꯥꯕꯅ ꯕꯥꯕꯥ ꯂꯥꯎ ꯍꯥꯏꯔꯗꯤ ꯂꯤꯆꯩꯗꯨ ꯊꯝꯃꯨ꯫ ꯍꯩ, ꯂꯥꯎ ꯍꯥꯏꯗꯤ ꯂꯥꯎꯅꯦ꯫ ꯈꯝꯕꯅ ꯕꯥꯕꯥ ꯂꯤꯆꯩꯗꯨ ꯄꯥꯏꯔꯗꯤ ꯂꯥꯛꯄ ꯉꯝꯃꯣꯏ꯫ ꯂꯨꯈꯣꯏ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯆꯩꯗꯨ ꯂꯩꯃꯩꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯇꯞꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏꯗꯨ ꯂꯩꯃꯥꯏꯗꯒꯤ ꯂꯤꯆꯩꯗꯨ ꯇꯥ ꯄꯥꯏꯈꯠꯂꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯀꯟꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨꯁꯨ ꯍꯨꯠ ꯊꯥꯗꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯩ, ꯅꯄꯥ ꯊꯪꯅꯕ ꯑꯅꯤ, ꯅꯣꯏ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨ ꯈꯪꯒꯅꯤ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯃꯌꯨꯝꯂꯣꯝꯗ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯏꯀꯩ ꯁꯥꯂꯥꯏ ꯈꯪꯗꯈꯤ ꯆꯠꯂꯛꯄꯗ ꯈꯝꯕꯅ ꯅꯨꯄꯤ ꯑꯃꯗ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯑꯩꯃ ꯀꯅꯥꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯈꯝꯕꯅ ꯏꯆꯜ ꯁꯣꯏꯕꯅꯤ, ꯁꯣꯛꯄ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯁꯅꯥꯔꯩꯕꯨ ꯍꯧꯒꯠꯄꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯝꯕꯗꯨ ꯁꯅꯥꯔꯩ ꯎꯕꯗ ꯃꯃꯤ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯝꯕꯗꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯏꯕꯨꯡ ꯌꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯝꯕ ꯁꯅꯥꯔꯩꯅ ꯆꯤꯡꯂꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯝꯕꯅ ꯁꯥꯎꯅꯨ, ꯆꯤꯜꯂꯛꯇꯨ ꯍꯧꯗ꯭ꯔꯤ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯝꯕ ꯁꯅꯥꯔꯩꯅ ꯆꯠꯈꯤꯕꯗꯨ ꯃꯃꯤ ꯈꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯈꯥꯕꯅ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦꯗ, ꯑꯎꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯅꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ ꯍꯦꯛ ꯂꯩꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯃꯌꯥꯝꯕꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯈꯣꯏꯅ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯝꯕꯥꯜꯗꯨ ꯃꯄꯨꯔꯣꯏꯕꯅ ꯐꯝꯅꯕ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯣꯏꯕ꯫ ꯃꯁꯤꯕꯨ ꯑꯩꯅ ꯃꯥꯟꯅꯅꯤꯡꯗꯅ ꯃꯥꯟꯅꯕ꯭ꯔꯣ? ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯛꯅ ꯁꯥꯟꯅꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯁꯥꯟꯅꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯕꯨ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯣ? ꯍꯣꯏꯁꯤ ꯌꯥꯔꯤꯁꯦ, ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨꯛ ꯁꯥꯟꯅꯖꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯃꯗꯨ ꯑꯩꯅ ꯌꯥꯗꯦꯅꯦ ꯃꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯃꯨꯛꯅ ꯁꯥꯟꯅꯕꯗ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ ꯃꯊꯕꯥꯛꯇ ꯏꯄꯨꯝ ꯆꯪꯗꯨꯅ ꯁꯤꯈꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯈꯝꯕꯒ ꯈꯥꯕꯒꯁꯨ ꯆꯪꯂꯛꯄꯗ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯅꯈꯥꯗ ꯂꯩꯁꯤꯟꯗꯨꯅ ꯇꯥꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯂꯅꯨ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯃꯃꯥ, ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯨꯛꯅ ꯍꯥꯏꯕ ꯃꯁꯥꯟꯅꯁꯦ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯡꯗ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯏꯃꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯒ ꯇꯥꯔꯤꯕ ꯑꯅꯤꯗꯨ ꯃꯄꯥ ꯆꯪꯈ꯭ꯔꯦ ꯈꯪꯕꯒ ꯌꯦꯅꯈꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯦꯅꯈꯥꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯈꯥꯕꯅ ꯏꯃꯥ, ꯄꯥꯕꯅ ꯆꯪꯈꯤꯕ ꯉꯥꯏꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨꯅꯤ,
ꯅꯄꯥꯕꯨꯡꯅ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯣꯛꯄ ꯀꯩꯗꯧꯒꯦ? ꯑꯔꯦꯝꯕꯗ ꯅꯄꯥꯕꯨꯡꯁꯨ ꯃꯊ꯭ꯋꯥꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯍꯧꯁꯥꯅꯤ ꯑꯗꯨ ꯉꯥꯡꯗꯨ ꯂꯩꯔꯕꯗꯨꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯝꯕꯅ "ꯏꯃꯥ, ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ. ꯂꯝꯄꯥꯛꯇ ꯅꯝꯅꯔꯨꯕꯒ ꯄꯥꯕꯅ ꯑꯃꯨꯛ ꯇꯥꯟꯅꯕꯒ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ. ꯆꯥꯛ ꯊꯣꯡꯉꯨꯔꯣ." ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯑꯋꯣꯏꯕ ꯑꯝꯇ ꯇꯧꯗꯅ ꯃꯇꯝꯁꯦ ꯃꯥꯡꯍꯜꯂꯒ ꯆꯥꯛꯇ ꯑꯃꯨꯛ ꯇꯥꯔꯛꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛꯃꯩ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯂꯝꯄꯥꯛꯇ ꯃꯌꯥꯝꯅ ꯃꯨꯛꯅ ꯁꯥꯟꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯅ "ꯇꯥꯆꯧ, ꯃꯌꯥꯝꯅ ꯁꯥꯟꯅꯔꯒ ꯑꯁꯨꯝ ꯌꯦꯡ ꯂꯩꯕꯁꯦ ꯀꯌꯥ ꯄꯦꯟ ꯐꯥꯠꯇꯦꯗ." ꯈꯝꯕꯅ "ꯅꯪꯗ ꯅꯠꯇꯦꯕꯣ, ꯑꯩꯁꯨꯅꯤ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯌꯨꯝꯗ ꯄꯥꯕꯅ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯌꯦꯡꯕ ꯇꯥꯕꯅꯤ." "ꯇꯥꯆꯧ, ꯑꯩꯗꯤ ꯄꯥꯕꯅ ꯉꯥꯡꯒꯦ ꯉꯥꯡꯁꯅꯨ, ꯐꯨꯒꯦꯁꯨ ꯐꯨꯁꯅꯨ, ꯍꯦꯛꯇ ꯌꯥꯎꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯈꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯅꯥꯎꯅ ꯌꯥꯎꯈꯤꯕꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯊꯣꯝꯕꯅ "ꯏꯇꯥꯎ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯎꯔꯤꯁꯦ ꯏꯄꯟ ꯑꯃ ꯎꯔꯗꯤ ꯁꯥ ꯂꯥꯟ ꯇꯥꯔꯣꯏꯗ꯭ꯔꯣ?" ꯈꯝꯕꯅ "ꯏꯇꯥꯎ, ꯄꯥꯕꯒꯤ ꯋꯥꯕꯨ ꯈꯔ ꯆꯩꯔꯒ ꯑꯗꯨ ꯃꯉꯥꯏꯗ. ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜ ꯃꯇꯩ ꯃꯅꯥꯎꯗꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ "ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤ ꯋꯥ ꯑꯃ ꯇꯥꯛꯇꯣꯛꯆꯒꯦꯅ." "ꯃꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕꯗꯣ? ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯣ." "ꯑꯩꯅ ꯋꯥꯁꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯔꯛꯂꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯥꯈꯠꯂꯤꯕ." "ꯁꯥꯎꯗꯧ ꯋꯥꯗꯨꯗꯤ ꯍꯥꯏꯔꯛꯇꯕꯅ ꯐꯠꯇ꯭ꯔꯣ?" ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯍꯧꯗꯣꯔꯛꯀꯦ ꯈꯜꯂꯝꯕꯗꯨ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ "ꯀꯩꯗꯧꯔꯦ? ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ?" "ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯡꯗꯨ ꯀꯨꯞꯅ ꯇꯦꯝꯈꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥꯔꯩꯗꯨ ꯃꯇꯥꯔꯣꯏ ꯈꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯝꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯅ "ꯏꯇꯥꯎ, ꯀꯥꯏꯗ ꯅꯪ ꯌꯦꯡꯗꯨꯕꯣ?" ꯈꯥꯕꯅ "ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯊꯃꯣꯏ ꯍꯨꯕꯤꯁꯤꯗꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯁꯅꯥꯔꯩꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯝꯕꯗ ꯌꯦꯡꯂꯝꯃꯤ꯫ "ꯑꯁꯤꯅ ꯀꯔꯝꯕ ꯁꯔꯛꯇ ꯍꯥꯏꯖꯤꯟꯗꯅ ꯊꯦꯡꯅꯔꯨꯏꯕ?" "ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ?" "ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯃꯈꯣꯏꯒꯤ ꯀꯣꯂꯨꯞꯇꯣ ꯅꯨꯄꯥ ꯐꯥꯔꯒ ꯌꯧ ꯏꯟꯕ ꯌꯥꯝ ꯆꯠꯅꯕꯅꯤ, ꯑꯗꯨꯒꯤꯅꯤ." ꯈꯥꯕꯅ "ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯣꯏꯕ꯭ꯔꯥ ꯅꯤꯡꯉꯨꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯅꯣꯛꯂꯒ ꯃꯌꯥꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯒꯨꯝ ꯄꯣꯞ ꯊꯥꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯝꯕꯅ "ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯣ?" ꯊꯣꯝꯕꯅ "ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗꯣ ꯐꯥꯒꯤꯒꯤ ꯋꯥ ꯃꯥꯟꯕꯩ ꯋꯥꯅꯤꯅꯦ. ꯑꯁꯦꯡꯕꯅꯤ, ꯃꯈꯣꯏ ꯀꯣꯂꯨꯞꯇꯣ ꯅꯨꯄꯥ ꯑꯄꯪꯕ ꯐꯥꯕ ꯌꯥꯝꯅ ꯍꯩꯕꯅꯤ. ꯅꯪꯁꯨ ꯐꯥꯖꯈꯤꯁꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯝꯕ ꯊꯣꯝꯕꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯅ "ꯍꯦꯔꯥ, ꯃꯥꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯐꯥꯁꯅꯨ. ꯑꯩꯅ ꯉꯝꯂꯒ ꯃꯥꯕꯨ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯈꯟꯅ ꯈꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯅꯧꯕꯤꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯊꯕꯥ, ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨꯗꯣ ꯏꯔꯥꯛ ꯂꯥꯛꯇꯦ. ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ?" "ꯍꯣꯏ ꯏꯕꯦꯝꯃ, ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯇꯝꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯌꯦ. ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯜꯅ ꯃꯨꯛꯅꯥ ꯉꯝꯕꯗꯨꯗ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯌꯥꯝ ꯍꯣꯠꯅꯔꯦ ꯍꯥꯏꯌꯦ." "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯣ?" "ꯁꯨꯝ ꯂꯥꯛꯇꯕꯗꯨꯗ ꯍꯪꯕꯅꯤꯗ. ꯑꯩꯗꯤ ꯃꯗꯨ ꯃꯥꯟꯗꯦꯕꯣ, ꯆꯤꯡꯅꯕ ꯑꯃ ꯂꯩ." ꯇꯅꯧꯕꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯨ ꯇꯅꯧꯕꯤꯗ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ "ꯌꯥꯗꯦꯀꯣ, ꯋꯥ ꯊꯩꯗꯣꯛꯄꯤꯒ ꯇꯧꯔꯗꯅ. ꯑꯁ, ꯅꯪꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯥꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥ ꯂꯣꯠꯂꯤꯕꯅꯦꯕ. ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ. ꯑꯗꯨꯅꯅꯤ. ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ." "ꯑꯁꯦꯡꯕꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯇꯅꯧꯕꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯣꯝꯕꯅ
ꯁꯅꯥꯔꯩꯒꯤ ꯃꯇꯥꯔꯣꯏ ꯑꯃꯗ ꯈꯝꯕꯒꯤ ꯋꯥꯐꯝꯗꯨ ꯁꯅꯥꯔꯩꯗ ꯍꯥꯏꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ "ꯏꯕꯨꯡ, ꯏꯇꯥ ꯁꯅꯥꯔꯩꯗ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯒꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥ ꯌꯥꯝꯅ ꯄꯦꯠꯄꯅꯤ, ꯌꯥꯔꯛꯀꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦꯀꯣ꯫ ꯏꯆꯜ, ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯆꯠꯈꯤꯕꯒ ꯈꯝꯕꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯝꯕꯗꯨ ꯊꯣꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯏꯇꯥꯎ, ꯋꯥꯗꯨ ꯃꯁꯥꯗ ꯍꯥꯏꯐꯦꯠꯇ ꯍꯧꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯁꯅꯥꯔꯩꯗ ꯈꯝꯕꯒꯤ ꯋꯥꯐꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯂꯩꯍꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯈꯨꯟꯗꯣꯟꯒꯤ ꯃꯃꯥꯏꯒ ꯇꯕꯪ ꯇꯕꯪ ꯂꯥꯎꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯏꯕꯦꯝꯃ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯌꯥꯎꯕ ꯏꯟꯕ ꯌꯥꯔꯅꯤ꯫ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯂꯩꯍꯥꯎ ꯁꯅꯥꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯝꯕꯒ ꯁꯅꯥꯔꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯡꯕꯒ ꯈꯥꯕꯒꯗꯨ ꯊꯕꯥꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯕ, ꯇꯅꯧꯕꯤꯁꯤ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯎꯔꯣ, ꯑꯩꯁꯨ ꯊꯕꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯕꯗꯨ ꯊꯕꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕ, ꯊꯣꯡꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯅꯧꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯕꯅ, "ꯏꯆꯜ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯦ ꯍꯥꯏꯁꯤꯕꯣ?" "ꯏꯕꯨꯡ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯃꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯋꯥꯐꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯥꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯕꯒ ꯇꯅꯧꯕꯤꯒꯁꯨ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒ ꯍꯧꯈ꯭ꯔꯦ꯫ ꯈꯨꯜ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯄꯥꯈꯪ ꯃꯌꯥꯝꯗꯨ ꯃꯨꯛꯅꯥ ꯃꯁꯥꯟꯅꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯟꯗꯛꯀꯤ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯁꯤꯗꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯌꯥꯎꯍꯜꯂꯁꯤꯕ?" "ꯃꯃꯥ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯗ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯃꯥꯗ ꯃꯄꯥꯕꯨꯡꯕꯨ ꯀꯨꯝꯍꯩꯗꯨꯕꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯄꯨꯊꯣꯛꯈꯣ ꯍꯥꯏꯅ ꯇꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯇꯛꯃꯟꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨ ꯀꯨꯝꯍꯩ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯗꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯨꯝꯍꯩ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯌꯥꯎꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯍꯩꯕ ꯂꯧ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯨꯛꯅꯥ ꯂꯝꯕꯥꯁꯤꯡꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯨ ꯎꯔꯝꯃꯤ꯫ "ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯅꯍꯥꯟ ꯃꯈꯩ ꯃꯄꯥ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯍꯩꯁꯤꯡꯁꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯨꯔꯦ꯫ ꯐꯔꯦ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯕꯁꯦ ꯃꯅꯤꯡ ꯊꯨꯡꯅꯁꯅꯨ." ꯑꯁꯤ ꯈꯟꯅ ꯂꯨꯈꯣꯏꯗꯨ ꯃꯃꯤꯠꯇꯒꯤ ꯍꯔꯥꯎꯕꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯐꯝꯕ ꯑꯍꯜ ꯈꯔꯅ ꯂꯨꯈꯣꯏꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯈꯝꯕ ꯍꯣꯏꯒꯤ ꯈꯨꯜꯅ ꯉꯝꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯝꯕꯅ, "ꯃꯨꯛꯅꯥꯒꯤ ꯀꯨꯝꯍꯩꯗꯤ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩ ꯑꯃꯗꯤ ꯂꯩꯔꯤ." ꯈꯝꯕꯅ, "ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯕꯒ ꯄꯥꯕꯅ ꯁꯥꯟꯊꯕ ꯁꯣꯏꯗ꯭ꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗු ꯀꯨꯝꯍꯩ ꯂꯣꯏꯔꯛꯄꯗ ꯃꯄꯥꯅ ꯆꯩꯕꯤꯔꯅꯤ ꯈꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯅꯤꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨꯡꯗꯨ ꯂꯤꯆꯩ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯒ ꯈꯥꯕꯒꯅ, "ꯕꯥꯕꯥ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛꯇꯨ ꯃꯄꯥꯕꯨꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗ ꯂꯤꯆꯩꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯆꯥꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯑꯆꯧꯕ, ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯏꯄꯥ, ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯄꯥꯝꯕꯗ ꯏꯄꯥꯅ ꯌꯦꯠꯂꯔꯣꯏ." ꯈꯝꯕꯒ ꯈꯥꯕꯒꯅ, "ꯕꯥꯕꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ